ꯃꯌꯥꯝꯅꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯅꯤꯅ ꯁ꯭ꯃꯥꯏꯂꯤꯁꯦ ꯐ꯭ꯔꯣꯖꯟꯒꯤ ꯁ꯭ꯃꯥꯏꯂꯤꯁꯦ ꯑꯣꯏꯅ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯔꯒꯦ ꯁꯤꯡꯖꯨ ꯑꯃ ꯁꯦꯝꯃꯒ ꯀꯣꯕꯤ ꯂꯩꯔꯛꯑꯦ ꯁꯤꯗ ꯊꯕꯤ ꯂꯩꯔꯛꯑꯦ ꯑꯗꯩ ꯄꯨꯡꯗꯣꯟ ꯂꯩꯔꯛꯑꯦ ꯄꯨꯡꯗꯣꯟ ꯑꯆꯧꯕꯗꯣꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯤ ꯄꯨꯡꯗꯣꯟ ꯑꯆꯧꯕꯁꯤ ꯉꯥꯛꯇ ꯑꯣꯏꯗꯅꯀꯣ ꯄꯨꯡꯗꯣꯟ ꯑꯆꯧꯕꯁꯦ ꯂꯩꯔꯛꯑꯦ ꯄꯨꯡꯗꯣꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁ꯭ꯃꯥꯏꯂꯤꯁꯦ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯔꯅꯤ ꯐ꯭ꯔꯣꯖꯟꯗꯒꯤ ꯂꯧꯔꯛꯄꯁꯦ ꯑꯣꯏꯅ ꯁꯥ ꯉꯥꯗꯤ ꯇꯧꯔꯔꯣꯏ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯏꯃꯣꯏꯅꯨꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯉꯥ ꯐꯖꯅ ꯀꯠꯂꯒ ꯉꯥ ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯖꯔꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯁ꯭ꯃꯥꯏꯂꯤꯒꯤ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯇꯧꯔꯒꯦ ꯁ꯭ꯃꯥꯏꯂꯤꯁꯦ ꯈꯔ ꯇꯥꯎꯔꯒꯦ ꯑꯥꯏꯁ ꯄꯛꯑꯦ ꯐ꯭ꯔꯣꯖꯟ ꯑꯣꯏꯕꯅꯤꯅꯅꯦ ꯑꯥꯏꯁ ꯄꯥꯏꯌꯨ ꯏꯆꯥꯅꯨꯄꯥ ꯄꯥꯏꯍꯟꯒꯦ ꯑꯏꯪꯕꯁꯤ ꯏꯪꯗ꯭ꯔꯥ ꯄꯣꯇꯦꯇꯣꯅꯤ ꯅꯪ ꯆꯥꯒꯗ꯭ꯔꯣ ꯆꯥꯅꯤ ꯄꯤꯔꯣꯁꯦ ꯄꯤꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐ꯭ꯔꯥꯏ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯈꯤꯒꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯁ꯭ꯃꯥꯏꯂꯤ ꯄꯣꯇꯦꯇꯣ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯔꯅꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯑꯃꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯨꯒ ꯁ꯭ꯃꯥꯏꯂꯤ ꯐ꯭ꯔꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁ꯭ꯃꯥꯏꯂꯤꯁꯦ ꯁ꯭ꯃꯥꯏꯂꯤ ꯃꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎꯔꯦ ꯂꯩꯔꯦ ꯁ꯭ꯃꯥꯏꯂꯤ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯥꯝꯗꯤ ꯍꯧꯗ꯭ꯔꯦꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯈꯔ ꯑꯗꯨꯝ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯥꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗꯣꯔꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯁ꯭ꯃꯥꯏꯂꯤꯁꯦ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯒꯦꯅ ꯇꯧꯕꯅꯦ ꯂꯩꯔꯦ ꯁ꯭ꯃꯥꯏꯂꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯒꯤ ꯁꯂꯥꯗ ꯁꯦꯝꯅꯕꯒ ꯁꯤꯡꯖꯨ ꯁꯦꯝꯅꯕꯒ ꯁꯤꯗ ꯆꯥꯝꯃꯒ ꯊꯝꯃꯦ ꯁ꯭ꯃꯥꯏꯂꯤꯁꯦ ꯂꯩꯔꯦ ꯁꯤꯗ ꯇꯥꯎꯕ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯒꯤꯅ ꯁꯤꯗ ꯍꯥꯞꯈ꯭ꯔꯦ ꯃꯥ ꯀꯟꯅ ꯆꯥꯔꯤ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯇꯦꯁ ꯇꯧꯒꯦ ꯁ꯭ꯃꯥꯏꯂꯤꯁꯦ ꯍꯥꯎꯋꯦ ꯁꯥꯔꯤꯉꯩꯗ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯉꯩꯗ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ 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 ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯌꯥꯟꯁꯤꯗꯤ ꯌꯥꯝ ꯌꯥꯝꯗ꯭ꯔꯦꯀꯣ ꯀꯣꯕꯤꯅꯦ ꯇꯤꯜꯍꯧꯅꯦ ꯑꯗꯩ ꯐꯗꯤꯒꯣꯝꯒ ꯎꯃꯣꯔꯣꯛꯀ ꯇꯧꯔꯒ ꯃꯤꯃꯤꯒ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨ ꯁꯨꯔꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯄꯨꯡꯗꯣꯟ ꯑꯆꯧꯕꯗꯣ ꯈꯥꯏꯔꯦ ꯑꯗꯩꯁꯦ ꯁꯂꯥꯗ ꯕꯗꯥꯝꯒ ꯇꯣꯠꯂꯒ ꯁꯦꯝꯃꯦ ꯁꯂꯥꯗꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯦꯁ ꯇꯧꯖꯔꯒꯦꯀꯣ ꯍꯥꯎꯋꯦ ꯁꯂꯥꯗꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯒꯖꯔꯗꯤ ꯍꯥꯞꯇ꯭ꯔꯦ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯦ ꯒꯖꯔꯁꯦ ꯑꯗꯣ ꯇꯦꯁ ꯇꯧꯕ ꯌꯥꯎꯔꯒꯦ ꯊꯕꯤꯒ ꯇꯣꯃꯦꯇꯣꯒ ꯃꯁꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯣꯜꯂꯝꯃꯦ ꯂꯩꯔ ꯂꯥꯛꯑꯦ ꯀꯥꯡꯉꯧꯒꯨꯝꯕ ꯆꯥꯅꯕꯅꯤꯅ ꯁꯤ ꯃꯁꯔꯨꯝꯁꯦ ꯀꯥꯡꯉꯧꯒꯨꯝꯕ ꯆꯥꯕꯗꯤ ꯍꯥꯎꯕꯅꯦ ꯁꯤꯁꯦ ꯆꯤꯛꯀꯟꯒꯨꯝꯕꯒ ꯊꯣꯡꯉꯁꯨ ꯆꯛ ꯆꯛ ꯂꯥꯎꯔꯒꯅꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦꯕ ꯁꯤꯒꯤ ꯃꯁꯔꯨꯝꯁꯦ ꯃꯁꯔꯨꯝꯁꯦ ꯀꯥꯡꯉꯧ ꯉꯧꯒꯦ ꯀꯥꯡꯉꯧ ꯉꯧꯅꯕ ꯁꯦꯝꯒꯦ ꯑꯆꯧꯕꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯦꯕ ꯑꯗꯨ ꯀꯥꯡꯉꯧ ꯑꯣꯏꯅ ꯉꯧꯔꯒꯦ ꯉꯁꯥꯏꯒꯤ ꯆꯦꯡꯒꯨꯝꯗꯣ ꯉꯧꯕꯗꯣꯁꯨ ꯂꯩꯔꯦ ꯃꯁꯔꯨꯝꯗꯣ ꯑꯩ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯦ ꯇꯤꯜꯍꯧ ꯈꯔꯒ ꯇꯤꯜꯍꯧꯅ ꯊꯥꯎ ꯌꯩꯔꯒ ꯑꯂꯨꯗꯣ ꯈꯔ ꯁꯥꯡꯇꯛ ꯁꯥꯡꯇꯛꯅ ꯁꯣꯏꯔꯦ ꯑꯂꯨ ꯃꯆꯥ ꯑꯃꯈꯛꯀ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯔꯨꯝꯗꯣ ꯉꯧꯔꯦ ꯃꯁꯔꯨꯝꯗꯣ ꯉꯥꯛꯇ ꯐꯖꯅ ꯆꯥꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯔꯦ ꯀꯥꯡꯉꯧꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ